ꯍꯥꯎꯋꯦ ꯍꯨꯃꯥꯡ ꯁꯧꯔꯀꯥꯟꯁꯤꯗ ꯁꯛꯇꯤ ꯂꯨꯁ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯨꯡꯊꯤꯟ ꯅꯨꯡꯁꯥ ꯁꯥꯔ ꯁꯨꯝ ꯂꯩꯕꯁꯤꯗ ꯍꯩꯔꯤꯠꯀꯤ ꯃꯍꯥꯎ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯣ ꯍꯩꯔꯤꯠ ꯃꯨꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯆꯠꯂꯨꯕꯗ ꯃꯇꯝ ꯍꯦꯟꯈꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯊꯦꯡꯕꯗ ꯄꯥꯟꯕꯁꯤꯡꯁꯦ ꯍꯦꯛꯄꯕꯨꯗꯤ ꯐꯪꯉꯦ ꯑꯌꯥꯝꯕꯅꯗꯤ ꯃꯈꯣꯡꯗꯣ ꯂꯣꯏꯅ ꯄꯠꯂꯒ ꯀꯦꯜꯂ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯩꯔꯤꯠꯀꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯍꯩ ꯆꯥꯕꯒꯤ ꯃꯍꯥꯎꯗꯣ ꯏꯪ ꯂꯥꯎꯔꯒ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯅꯤꯀꯣ ꯆꯞ ꯆꯥꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤꯁꯦ ꯍꯩꯔꯤꯠ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯆꯥꯔꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯆꯥꯔꯕꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯍꯩꯔꯤꯠꯀꯤ ꯃꯍꯥꯎꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯆꯥꯕꯁꯤꯡꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯍꯣꯏ 남도 안돼 하웨 ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯍꯩꯁꯤꯗ ꯅꯞꯄꯤꯕ ꯇꯤꯝꯕꯣꯡꯒꯤ ꯇꯥꯏꯞ ꯇꯧꯕꯁꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯅ ꯈꯪꯅꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯕꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯣꯔꯥꯔꯤꯟ ꯃꯇꯤꯟ ꯀꯥꯏꯅꯁꯨ ꯈꯪꯅꯔꯛꯑꯦ ꯁꯥꯝꯅꯁꯤ ꯈꯤꯃꯟꯗꯅ ꯆꯥꯔꯦꯗ ꯊꯣꯛꯂꯛꯑꯣ yang tao xem khô lò thì cái đi gà thế này thắt lên ba lên lặng ba lên mà ăn nào chứ ha nuôi thì có gì rồi ngu ꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛꯀ ꯐꯖꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ